Akasvani Imphal, Wahengbam Rajesh na pau pajari, ahan bada maruiba pau. Manipuri COVID-19 dagi naba parakpa mi masing lising kunipan chaturuk kontrataruk sure, naba parakpagi changna chada marpudra dimpan dasmik ahum marini. Pradhan Mantri Narendra Modi da ngasi Assam amasung Nongsub Bengal da tongan-tongan ba chakot thorangi project sing jatra hungani amasung Kendra Sarkar na hari ngarang phawbada beneficiary lag 53 rom COVID-19 gi tika kapthokre. Laibakasina malemgi laichet oriba COVID-19 gi mayokta punna amatoina lantengnari lamdam sigi miyamna sakhangnarba miyoi kayana su lanpham masida mai pakna bagidamak Akasvani Imphal gi ipawgi kutangda mipum kudimangna araiba thawong ahum face mask upa amaga phutaruk lapna leinaba mai mit amadi kutsa toina hamdoktuna tarutanana thamnaba apil chawri Akasvani Imphal gi isai mayek iba ekendra tensubana COVID-19 digi ngaktoknaba miyamda apil tawroduna hai Mayambu ekendra ten subana khurumjari COVID-19 laichat asidagi ngakthoknaba khwaidagi faraba pambaidi chekshinba haibasina oiri aikhoigi leingakna laichat asi thingnaba hotnariba asigi mathakta aikhoi pumnamaksu wakhal taminaduna laichat asidagi ngakthoknaba tangai fadaba chatna kanglon ahum khak ngakna chatminasi aikhoi khudingmak yumdagi mapan hek thokpaga face mask upsi sapon natraga hand wash sijinaduna khut sa sengna hamdokse amasung mi amaga gi marakta phut tarukki social distancing thamse cheksinba haibasina isa aikhoigi nungsiraba imung manung amadi miyambu laichat asidagi kanba ngamgadawribane mayambu amukka hanna khurumjari Haujik mapung haiba pau Manipur COVID-19 dagi naba parakpa migi masing lising kunipan chatur kontrataruk sure naba parakpagi changna chada marpudra nipan dasmik ahum marini haukiba pung kunmarida miyoi taramathoi naba phaduna discharge toki haujik active case chama mapan leiri Raijagi COVID-19 common control room na ngarang thadorapa cherol amagi matungina hairiba matam masida sample lising ama chamri yankai tare test tobagi manungda miyoi tare positive oiba thenaki positive oiba sing adu Imphal West jila dagi ahum Thawal dagi ani amasung Chandel jila dagi amadi Bishnupur jila dagi amamamni Raijas da haujik COVID-19 positive oiba apunma masing lising kumapan chama taratare sure Manipur frontline workers in COVID-19 gi tika thadokpagi thabak haukre haujik phawda frontline workers chama humphuni thoi gi manungda chama yankai manga tika thadoki tika thabagi changna chada marfudra manga dasmik taruk nipani healthcare worker lising tara humdoi chatret yankai mapan gi manungda lising nipan chama sumna ama tika thadokre tika thabagi changna chada yankai nipan dasmik nipani pani Raisa sigi oina ngarang phawda apunba target masing lising tara humdoi samapan kunma thoi gi manungda beneficiary lising nipan chani yankai taruk tika kapki tika kapagi changna chada yankai mapan dasmik ahum amani Manipur Sarkar gi makhada laiba college singda computer amasung textbook sing arang Shiksha Mantri Wahengbam Rajesh sing na yentokre Mission 2.5 na ki makhada Directorate of Education EU na sinduna pangthoki ba thorom maduda Mantri na hai Rajesh State Education System phagarana ba sarkar asina lokot peya ba thabak lokotli manghai sarkar gi college oja sing na thengnari ba khudong sada ba sing budget Raja gi budget ki mifam loer ba matungda khanagani hiramasi gi matangda Mukhy Mantri ga wafam kya khanare ahan ba tangaki oina polam sing asi yenthokpani Haraduna Mantri Hai Lemhoriba College Sing Tazu Tangkak Naina Polam Sing Asi and Tokani. 7 Pegi Matang the Kongjang Siliba Singi Puning Sing Siladuna Siri Rajian Hai, Oza Sing Santi Lena Tabak Toviduna, Saujik Chatariba Raizagi Budget Mipam Asi Loraga, Karita Wayabagi Habadu Kanagani. Education Lambu Awang Batakta Pukana Bahona Bada Maikai Kadagi Pirakpa Moching Taram Okani Haraduna Mahana, Manipurbu, Manglom the Sanction of Bahona Bada, Miyama Mating Pangbina Bahaiki. Assam Rifles ki Tenobol Battalion na haukiba irai numita Moirang Tel Khul Mayadagi aina yadaba mawngda puramba supari bag chama tara humdoi fare pharaba polam sing asigi mamalna lupa lag yankai nipani hari amaromda Imphal East Wakon Village da Manipuri Bulletin Battalion na sinduna COVID-19 matangda miyambu bab tahanbagi thorom ama pangthokre mifam aduda khulgi khulakpa sing club amadi maira paibi sing saru yaki Chandel Battalion na Swachh Bharat Mission gi makhada kapangkhulda u chara lising marirom thakre hari Tabiri Bapawasi Akasvani Imphal degini
Pradhan Mantri Narendra Modi na ngasi Assam amasung Nongsub Bengal da tongan-tongan project singi jatra hungani. Asangi Sonipur Jila gi Dhekya Juli da pangthok pathorom da Pradhan Mantri na tongan-tongan sakot tharangi project sangagani. Pradhan Mantri na Raija da highway sing amasung jila amaga jila amagi marakta faunaba marueba lambi sing pagaranaba pandamda asom mala hawdokani. Pradhan Mantri Narendra Modi na Biswanath amasung Saraidio da lupa koti lising taramatoi sangna paikakadaba medical college ani sanaba jatra hungani. Thauram maduda Pradhan Mantri na tiliba miyam da wangangani mifam maduda Mukhyamantri Sarbanand Sonowal amasung Mantri Singh saruk yagani. Nongsub Bengal da Pradhan Mantri na oil and gas amasung lambi gi marueba project sing paikat na jatra hungani. Sayol ahungi manungda Pradhan Mantri na Nongsub Bengal satpa si handaki asina anirak subani. Haldia jila da pangtopa thorom da Pradhan Mantri na lupa koti lising mari chatret chang na paikakadaba project singi jatra hungani. Kendra Sarkar na hari ngarang numidang wairam pawda beneficiary lag yang kay taruk lising kuntra taruk sanipan humpunipan COVID-19 gi tika kaptokre. Nai Delhi da paumising da wangang mada Hagsel Mantraloy gi Additional Secretary Dr. Manhor Agnani na hay haujik pawda healthcare worker lag yang kay nitoy lising humputaruk chama humudra mga amasung frontline worker lag ohum lising humudra satruk marfudra humdoy tika kaptokre. Frontline worker sing tika thabagi thabak haukiba laibak papa numitegi haukre. Dr. Manhor na hay ngarang kakta da beneficiary lag ani lising kun subna taramapan tika kaptoki. Amaromda, laibagasta COVID-19 dagi naba parapagi chang sada marfudra tare dasmik amamapan yaure, haukiba pungkun marida miyoy lising tara mari chamri marpunipan naba pakre, haujik pawada punna miyoy koti yaman lag mangarom naba pakre. Maragasta Kendragi Health Secretary Rajesh Bhushan Raija amasung Union Territory Singi Health Secretary Singh amasung National Health Mission gi Director Singa COVID-19 vaccination gi haujik chatariba thabak thorom singi matangda video conferencing gi kuthangda wafam kya khanakre. Imphal na ngasi phongba pausi singi marwe pausingi damba haujing Ngangom Kiran leire Kiran. Thagachari Rajesh Imphal ngasi phongba pausa singda marwe na phongna riba pau khara pan bitarabadi Chief Minister na ngarang chairau sing amadi Kangla da sengu sagleba sing yangshin basatpa amasung Union Budget ki matangda press conference pangthokibagi pausing asin haibatai. Pongna famda ipa ipu singi ariba launchat adu hingat hallagadi santi purakpa ngamgadra haiduna paikhalakpani haiba Chief Minister Biren gi wafamna ahan headline tori. COVID-19 ki matungda multi-system inflammatory system syndrome nabat angang thengnare haiba pawmasu pausia sigani sub headline tori. Sangai Express Manipuri da CM na Union Budget kunmathoi kunithoi buthak singtha kre CM na construction work sing yangchen kre haina an headline tori. Buning da masak khangdaba nungda hakpa khongul leihau I haiba pawmasu pausia sida photo kona na phongli. Naharol gi thodang da Bharat miyam gi yaifagadaba itihasik oiba Union Budget puthokpi bagidamak center bu thagatli haiba Chief Minister gi wafamna ahan headline tori. College oza singi demand budget session matung da khanaragan haiba Education Minister S. Rajan gi wafam amasu pauchia sigani sub headline tori. Chana lebakta sairau sing da sariba Imphal View Tower February kunmari da sangaragani turelom thangba Kangla da fencing khabagi thabak CM na pen khidre haina ahan headline tori. Huyalan pauda ukhul gi pauyi khulda lupa laktara reward piragan haiba Chief Minister gi wafamna ahan headline tori. Isel Express ta National Highway singda mullaga khairaga sabagi wakhal thadok piro surga sabat tamna se haiba Shiva Sena Manipur State Unit ki President M Tombi gi wafamna headline tori. Irai bakta Manipur na India gi state singi manungda phisabi amadi artisan khwaidi gi masing yamna lei haiba Minister Biswajit gi wafamna headline tori. Shanghai Express English ta War on Drugs CM na ukhul gi bilas amada lupa laktara piragan haina laukthokre Union Budget ta Atma Nirbhar gi mamining thina tai haina CM na phongdokhi wafamna ahan headline tori. People's Chronicle da CM na Union Budget pu thagat kre ukhul gi bilas ta reward piragan haina laukthokhi bagi pauna ahan headline tori. Imphal Fifth Fresh ta War on Drugs ki model bilas oina ukhul gi pauyi bilas ta awan bukhar lakpu ubada CM Biren nungai phongdokhi bagi pauna headline tori. Morning Bell da Siam Sabu Loiraba Polam Singh Fazana Packaging Tobada Minister Biswajit na akan mamit yang changlak le hain headline tori. Manipur Mail da CM na Kangla amadi Sairau Singh da Samut Sagali Busing yang sin ke haiba pau photo kona na phongli. Rajesh. Thagachari Kiran loisilapada COVID-19 dagi ngakthoknaba face mask upa putaruk lamna leiba kutcha amadi mai mit taru tanana thamba haiba achamba thong ahum basi ngakna chatpinaba amuk hana ningsingjari.
अरोइबदा मरुइबा पाउ मणिपुर कोविड-19 नेगी नाबा फरप मीगी मसिंग लिसिंग कुनिपान चतुर कुंठा तरुक सुरे प्रधानमंत्री नरेंद्र मोदी ने ngasi असम अमसुंग नोंगसुब बेंगोल दा तोंगान तोंगान चाखोट थोरांगी प्रोजेक्ट सिंग जात्रा हुनगनी अमसुंग केंद्र सरकार ना हारी ngarang फावबदा बेनिफिशियरी लाख 53 लोम कोविड-19 की टीका कापथोखरे पाउ लेजन